ꯇꯧꯕ ꯀꯥꯟꯁꯤꯗꯅꯦ ꯃꯥꯅ ꯀꯔꯤꯅ ꯍꯥꯏꯗꯣꯔꯛꯏ ꯏꯇꯥꯎ ꯀꯔꯤ ꯏꯟꯗ꯭ꯔ ꯈꯣꯠꯇ꯭ꯔꯒ ꯂꯣꯏꯅ ꯇꯧꯏ ꯏꯇꯥꯎ ꯃꯥꯅ ꯑꯩ ꯇꯧꯔꯣꯏꯌꯦ ꯏꯟꯗ꯭ꯔ ꯈꯣꯠꯇꯅꯒ ꯇꯧꯏ ꯈꯣꯠꯂꯤ ꯑꯩꯉꯣꯟꯗ ꯑꯁ ꯑꯩꯗꯤ ꯆꯠꯂꯣꯏꯅ ꯃꯥꯅ ꯇꯧꯔꯦ ꯑꯗꯨ ꯅꯨꯄꯥ ꯑꯉꯧꯕ ꯌꯨ ꯊꯛꯄ ꯑꯃꯗꯨꯅꯅꯦ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯥꯏ ꯀꯔꯤ ꯅꯨꯄꯥ ꯇꯧꯕꯗꯨ ꯑꯗꯨꯗꯅꯦꯕ ꯂꯧꯁꯤꯡ ꯁꯤꯡꯉꯝꯃꯦ ꯑꯩ ꯈꯪꯉꯦ ꯚꯥꯏ ꯃꯥꯗꯤ ꯀꯗꯔ ꯇꯧꯁꯟꯅꯔꯒ ꯆꯠꯈꯤꯕ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯤ ꯑꯩ ꯆꯥꯏ ꯄꯩꯁꯥ ꯄꯤꯕꯤꯔꯒꯦꯀꯣ ꯍꯥꯎ ꯆꯥꯗ ꯏꯪꯒꯅ ꯊꯛꯆꯜꯂꯣ ꯍꯌꯦꯡꯁꯤ ꯆꯨꯁꯨꯔꯨꯞ ꯑꯃꯒ ꯂꯧꯈꯤꯒꯦ ꯌꯥꯏ ꯂꯨꯄꯥ 10 ꯑꯃꯈꯛ ꯑꯣ ꯄꯤꯔ ꯂꯣꯏꯔꯦ ꯁꯤꯡꯉꯝꯃꯦ ꯀꯅꯥ ꯃꯨꯁꯇꯣꯐꯥ ꯍꯥꯏꯕꯗꯨ ꯅꯪꯒ ꯀꯅꯥꯅ ꯍꯦꯟꯅ ꯋꯥꯡꯒꯦ ꯑꯩꯉꯣꯟꯗꯒꯤ ꯋꯥꯡꯗꯦ ꯋꯥꯡ ꯌꯥꯝ ꯇꯥꯏꯗꯣ ꯋꯥꯡꯉꯦ ꯍꯣꯏ ꯁꯤꯒꯤ ꯆꯨꯔꯨꯞ ꯂꯩꯔꯦꯗꯅ ꯑꯗꯨꯗꯨꯒ ꯅꯪ ꯀꯥꯏ ꯆꯠꯀꯅꯤ ꯈꯪꯕ꯭ꯔꯥ ꯌꯨꯝ ꯑꯃꯗ ꯁ꯭ꯇꯦꯞ ꯀꯥꯞꯈꯤꯗꯕ ꯑꯩ ꯄꯨꯈ꯭ꯔꯗꯅꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯄꯨꯕꯤꯒꯤꯅꯦ ꯑꯩ ꯅꯌꯨꯝꯗ ꯂꯥꯛꯑ ꯌꯦꯡꯀꯥꯟ ꯂꯩꯔꯝꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯥꯁꯦ ꯐꯖꯅ ꯁꯤꯡꯅ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯂꯥꯏ ꯁꯤ ꯈꯪꯕ꯭ꯔꯦ ꯀꯅꯥꯅ ꯌꯦꯡꯉꯣ ꯈꯪꯉꯦ ꯅꯨꯄꯥꯗꯨ ꯑꯗꯨꯗꯤ ꯌꯨ ꯊꯛꯄꯅꯦ ꯑꯗꯨꯁꯨ ꯌꯨ ꯊꯛꯑꯦꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯧꯕ ꯃꯤ ꯐꯤꯂꯝꯗ ꯅꯝꯇꯥꯔꯦꯗ ꯑꯩ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯄ ꯁꯤꯁꯨꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯐꯣꯟꯗ ꯌꯥꯝ ꯊꯤꯅ ꯂꯩꯔꯛꯈꯤꯕꯗꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤꯅ ꯀꯩꯁꯨ ꯈꯟꯗꯦꯌꯣ ꯅꯪ ꯅꯌꯥꯗꯣ ꯀꯃꯥꯏꯅ ꯇꯥꯍꯧꯅꯣꯒ ꯍꯣꯏ ꯅꯪ ꯀꯥꯎ ꯌꯥꯗ ꯀꯥꯏ ꯊꯝꯈ꯭ꯔꯕ ꯃꯨꯁꯇꯣꯐꯥꯅ ꯍꯨꯔꯥꯟꯕ ꯗꯤꯁꯄꯤꯟ ꯂꯧꯈ꯭ꯔꯕ ꯗꯁꯕꯤꯟ ꯅꯠꯇꯦ ꯀꯅꯥꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕ ꯑꯩ ꯌꯥꯁꯨ ꯃꯥꯡꯈ꯭ꯔꯦꯕ ꯆꯠꯂꯒ ꯁꯛꯀꯥꯔꯛꯏꯕ ꯃꯨꯁꯇꯣꯐꯥꯗꯨꯁꯨ ꯁꯤꯡꯉꯝꯃꯦꯕꯨ ꯃꯥꯗꯤ ꯐꯖꯅ ꯁꯤꯡꯖꯥꯅꯤꯗ ꯁꯤꯡꯕ ꯌꯥꯝ ꯁꯤꯡꯉꯦ ꯑꯩ ꯁꯤꯡꯉꯦ ꯏꯕꯨ ꯃꯥꯁꯤꯕꯨ ꯄꯥꯈꯣꯠꯇ ꯂꯣꯜꯂꯒ ꯑꯩꯈꯣꯏꯒ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯑꯗꯨꯒ ꯁꯤꯡꯕ ꯃꯤꯅꯤ ꯈꯪꯍꯧꯗꯦ ꯑꯩꯔꯣ ꯑꯩꯗꯤ ꯀꯩꯝ ꯆꯠꯇꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯁꯤꯡꯉꯦ ꯁꯤ ꯀꯔꯝꯕ ꯃꯔꯝꯗꯅꯣ ꯃꯨꯁꯇꯐꯥ ꯑꯁ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯗ ꯄꯝꯄꯨ ꯄꯨꯕꯤꯈ꯭ꯔꯅꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯐꯥꯔ ꯄꯨꯈꯤꯅꯤ ꯁꯣꯝꯗ ꯊꯣꯛꯑꯅ ꯁꯣꯝꯗ ꯆꯠꯈ꯭ꯔꯣ ꯊꯣꯡ ꯍꯥꯏꯕꯤ ꯂꯥꯟꯈ꯭ꯔꯣꯀꯣ ꯅꯣꯏꯅ ꯑꯩ ꯃꯄꯥ ꯇꯥꯅꯕ ꯁꯣꯝ ꯂꯝꯕꯤ ꯄꯥꯅ ꯆꯠꯂꯣꯗꯤ ꯅꯪ ꯑꯩ ꯑꯃꯅ ꯑꯩ ꯑꯣꯛꯇꯣꯗ ꯍꯥꯞꯄ Hello.